Manipur Top Channel ki maikeri ki maruiba pao moina CM oiramba N Biren CM phamdagi thadokhraba matungda MLA sing amatu oina punsinba ngamkhidraba matung Manipur da suspended animation PR lakhraba matungda Yamlaba MLA sing ngasi thawrama mada puna saru yaminagadori hari Imphal East District ki Soibam Laikai Wangkhai Khunauda leiba Citizen Club ki yakhai ga mangarak suba Annual Sport Meet 2025 lusinbagi thoramda saruk yagadori Hairiba Yankai Mangarak Suba Annual Sport Festival 2025 March ki tang taragatar happening as Ningtukaba Numiki closing ceremony asida Pangthokadoriba sida chief guest oina Thoksam Saitrapata Singa Honorable Speaker Government of Manipur oina guest of honor oina Yumnam Kemsan MLA Singjama AC loinana Dr. Radhesham Yumnam MLA Hianglam AC loinana Sorkhaibam Rajen Singa MLA Lamsang AC Kumoksam Joy Kishan Singa MLA Thangmaiban AC Thoksom Radhesham Singa MLA Hairok AC Paunam Brojen Singa MLA Wangjing Tentha AC Khwairapam Ragumani Sinha MLA Uripok AC Laurembam Ramesur Mitai MLA Kairau AC Sapam Nisikanta MLA Kaisamtong AC Khuraizam Loken Singa MLA Wangwoi AC Kongkham Robindro MLA Mayang Imphal AC Muhammad Asabuddin MLA Jiribam AC, Tongbram Robindro MLA Thangi AC, Sheikh Nurul Hassan MLA Khetrigao AC, Ram Muiba MLA Ukul AC, Zanghemlum Panmai MLA Tamenglong AC, Amasip Host Oina Thangzam Arun Kumar MLA Wangkhai AC, President Oina Naurem Mahendra Maiti President Citizen Club na Thoramapu Oiduna Pangthokadori Amaramdana pot laubada GPA sale kapre haiduna asaba message sing dukan mapu sing da ulaga account na sale sanghandana nam thak tawruga sale tan ba miweni cyber crime police na fogat pagam khriari ahan bada mar track ki apex body ama oiriba mar inpuina condemnation letter ama thadurog hairiba letter si Secretary Information and Publicity Mar Inpui General Headquarter na sahi tawdun thadorokpa condemnation letter ni hairiba condemnation letter sida palliba marui masongoi wapam singdi haibidi ngarang March ki tang 13 English ngani ka kunga manga numaijung numita sarokna numidang pung tereka makhai muk taba matamda Mar Inpui gi General Secretary oiriba Richard Laltan Puya Mar sakhangdaba singna tamthina phudaram lahiri Mar Inpui ki General Secretary Maki Yungki Lambida Mak Miyoi Singa Phaki Benheri Adugu Mahaki Mamamit Punsilaba Matum Hak Tamthina Phuki Loinana Mahak Mahak Masana BK Montessori School ki campus ta identify tawzuro phau mak tamthina phudaki hari I yamna thokiba masum asokpana maram oiraga General Secretary hazik medical treatment sathari hainisu pawmun makhata na phudokli General Inpui na masikuma pangnaba thakong singa masum masigi thawong siyamna yang na lauda bagaloi na community sibu usita bagini haba wapum yauna wapum ka phungdorakli maram aduna haibadi ngasi Mar Inpui office rangkaida ngasi March kitang taragatara English ngani ka kunga mga nitokaba numena sida ngasi ayuki pung taragi mamangda hairiba thawdo usi siyanariba miyoy ngasi pigadabani haba wapum yauna pali loinana karigumba pidaba taragadi madura tholakpa action kudimak masana yana lauzagadabani haba Mar Inpui General Headquarter Information and Publicity Secretary na Khuyak Pidno Thadorakpa condemnation sida mayek sing phungdorakli Manipur Top Channel ki maikedi ki maru oibi I pausang miyam na thamjari hanbada yauksang na karino dol yatra na karino khangna sasi yauksang manung sahi da pasado na maitai masing tangumsi panthau maitai khoidi numita satte thaban sali lamtagi thanel haibisi maitai khogi khunthok londadi yauksang hai yauksang na karino dol yatra na karino haibisi mayek sing na khangna sasi yasinari bisi tokai khaidok narabadi laibak mara tapna pangani yauksang manung na sahi da basinjak chadu na maitai masing tahangum si haina layoi pa panthau na phongdokri wapam masing asi nongpok singuthong thalo sipilok seloi langmai sik maitai laikonda layoi pa panthau ga pausi siga khanna unabada phongdokhibani mangna makhata na hai Aikoi salai taret haibisi malem lesem lon digi leraklabani salai taret haina masakang wa purupti maitaini maitaiti masagi oina mipal tangba haina daba mito miyan gi laininga yansinabi yadaba purupni imung da laining thok sanamai imalai marel sidabi yum sabada
urep tamba kayat karan lauraga saba yum sabadana khayumda saba laisang sabadana layumda saba saksangda imoinu ahongbi singphu singhi saphu ising pul khilaga thamba sadringai imoinu ahongbida hana tamba sakluk thirakpada makoktagi mathang aroibada atonba mangsak phamenaina pan furumni maitei numita sati thabana sali lamtagi thanil haibasi laininga mari leina yong sanghaina khangaduna lamta tha asida khul koliba laining thau lairembida laipot khaduna mikau thagouba laitairon pangthok pathani tha asida singulaibu ningduna khunjau laisangnoba pukning setpa mathautai yauksana kari numita oigadoribano laingak mapuna laikhai taba sangi hiram sidagi lambi nathayraga magi satnabida dol yatra na kari numitagi hawi haibasi laikhai tabiyo saye naribasi laikhai tarabadi pakhangbagi masat lona somda dol yatra gina somda haina tongana puthoklabadi ingna sikna pangani yauksangda langdabi yadi haibalati sayi side aikogi ithakta awaba manna le haibasi kanglai sapuna mana khangminasi aikogi lamsi kokina lauge thaurang lakpada laibak ngaknaba thawai thakraba masa phangdriba isa singadugi mafamda aikoi punamak amatani utpham thokani makoigi imung manungda thengna horiba awabada puna saruk yapam thui yauksangna lakpada yu thakpa masing hengkat hanbigano sahaidaba sinjak sabigano tawoidaba lamsat satbigano taibang ithak ipom yohanbigano amasum yauksang manungda maitei mangkhibai bisi lebak mangmaga sapmani amasum laining hiri konduna maitai masing tadanaba thauniminasi haina phongdokpaga loinana Priyas Nit Biology Sangai Pro NTA Nit UG Biology Admission Hausari Class 10 Thakraba Mahiroi Singi Damakta Tha Marigi Foundation Course Amadi Class 12 Thakraba Mahiroi Singi Damakta Lakliba NTA Nit UG 2026 ki Tha Nipan ki Target Course Pizari Hairiba Class Singa Simatik Sani Experience Lairaba Faculty Singa Takpigani Akoina Pizariba Khudong Saba Singa Dudi Clear Basic Concepts Easy Memory Tricks Regular Test Series PYQ Analysis Mock Test na Singmani Loinana Matik Sani Equip Oiraba Smart Classroom Facility Supizari March ki Tang Kun Amadi April ki Tang Ahumdagi Class asi mathang sina haujaragani thuna lakpiduna mingsan biu akupa modor gi damak Priyas Nit Biology Sangai Pro FCI rota lakpiduna amadi aikoigi contact number 7005534385 natraga 7005376151 paw phobiro makasa tharap point to papaom India gi umang amasum upal singna koliba mafam sing pakthok sakthurakli Ministry of Environment, Forest and Climate Change nanga sikhangalakpagi matungina leba asita lariba umang amasum upal singna konsin mafam sing pakthok sakthurakli Hauzik leba sigi apunba geographical area hana sada 24.16 leramadi 25.17 yarakli wafam asi Dehradun da leba Forest Survey of India FSI na sayamada kumza English nga samapanga marfuga taretagi leba sigi umangi saruk singasi ani kanalaga SS tawduna lakoni handaki anova finding asi India State of Forest Report ISF da publish toki kumza English nga ni taraga mangagi ISFR gi matungina India gi apun umang amasum upal singna konsiliba mafam asi square kilometer lak tare kalising maudraga mariga saniga nifu mangani haina record lagi maduna leba asi gi apun ba geographical area gi sada 24.16 yoribani adobo 2023 da laukiba khwaidi gi anoba report ta umang amasum upal singna puna konsiliba mafam asi square kilometer Lak nipan galising kun nga tere ka sahunga yang khetret oiduna sada 25.17 oidi masina leba asigi maikaidigi umangi lanasibu ngakpi senbina bagi laukhatliba khongthang sing asi achumba amadi afaba romda sangshili haibu utpani lengana umangi saruk sing ngak senba masum yokhatpagi matangda state amasum union territory gi matangda ministry gi maikaidigi kanglon kya ama piduna mari leinaba law amadi provision sing sijinana ba khanganba masum pangthok hanba lairibani maru oina state ki forest department umangi mafam singasi mapung phana survey tawraba matung atopa mafam singa mayek singna khaidokpagi thabak paikali boundary pillar yungma loinana field staff sing sang naina patrolling sathabaki thabak singna umangi saru asi leba asida hana leramadi gi pakthok sakthorak libani anisu pau sida makhatana su phungdorakli amaramdana Laiba asigi khungang ki yum sing crore taraga manga point yang khaga mathoi hen bada thaknabi ising phangan kre lengak central legan state amasing union territory lengak singa kusamnaduna jal jeevan mission JJM har ghar jal gi khumang section ba thabak singda
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯡꯒꯪꯒꯤ ꯌꯨꯝꯁꯤꯡ ꯀ꯭ꯔꯣꯔ 15.51 ꯊꯛꯅꯕ ꯏꯁꯤꯡ ꯌꯧꯍꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯁꯟ ꯑꯁꯤꯅ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯄꯥꯏꯞ ꯁꯝꯗꯨꯅ ꯊꯛꯅꯅꯕ ꯑꯐꯕ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯐꯪꯍꯟꯕꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯌꯧꯍꯟꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯉꯁꯤ ꯂꯣꯛ ꯁꯚꯥꯗ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯖꯜ ꯁꯛꯇꯤꯅ ꯚꯤ ꯁꯣꯃꯥꯅ ꯑꯏꯕ ꯑꯣꯏꯅ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝ ꯑꯃꯗ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯑꯁꯤꯅ ꯄꯤꯊꯣꯛꯂꯕ ꯀ꯭ꯋꯥꯂꯤꯇꯤ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯕ ꯏꯁꯤꯡ ꯂꯤꯇꯔ 85 ꯅꯣꯡꯃꯗ ꯃꯤꯑꯣꯏ ꯑꯃꯗ ꯄꯤꯅꯅꯕꯒꯤꯗꯃꯛ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯂꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯡ ꯅꯥꯏꯅ ꯑꯃꯗꯤ ꯑꯐꯕ ꯊꯛꯅꯅꯕ ꯏꯁꯤꯡ ꯇꯨꯡ ꯀꯣꯏꯅ ꯐꯪꯅꯕꯒꯤꯗꯃꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ꯫ ꯃꯤꯁꯟ ꯑꯁꯤꯅ ꯀꯨꯝꯖꯥ ꯏꯪ 2017ꯒꯤ ꯑꯣꯒꯁꯠ ꯊꯥꯗꯒꯤ ꯊꯕꯛ ꯍꯧꯔꯛꯄꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯨꯞꯅꯒꯤ ꯈꯨꯡꯒꯪꯒꯤ ꯌꯨꯝ ꯃꯁꯤꯡ ꯀ꯭ꯔꯣꯔ 3.23 ꯈꯛꯇꯃꯛꯇ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡꯒꯤ ꯀꯅꯦꯛꯁꯟ ꯄꯤꯕ ꯉꯝꯈꯤ꯫ ꯃꯗꯨꯅ ꯑꯄꯨꯟꯕꯒꯤ ꯆꯥꯡꯆꯠꯇ ꯌꯦꯡꯂꯨꯕꯗ ꯁꯨꯞꯅꯒꯤ ꯆꯥꯗ 16.8 ꯑꯣꯏꯈꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 7ꯗ ꯂꯩꯉꯥꯛꯅ ꯐꯪꯈꯤꯕ ꯗꯇꯥ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯁꯤꯡ ꯃꯁꯤꯡ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯌꯨꯝꯁꯤꯡ ꯀ꯭ꯔꯣꯔ 12.28 ꯍꯥꯞꯆꯤꯟꯕ ꯉꯝꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯈꯨꯡꯒꯪꯒꯤ ꯌꯨꯝꯁꯤꯡ ꯀ꯭ꯔꯣꯔ 15.51 ꯍꯦꯟꯕꯗ ꯊꯛꯅꯅꯕ ꯑꯐꯕ ꯏꯁꯤꯡ ꯄꯤꯕ ꯉꯝꯂꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯈꯨꯡꯒꯪꯒꯤ ꯌꯨꯝꯁꯤꯡ ꯀ꯭ꯔꯣꯔ 19.42ꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯏꯁꯤꯡ ꯐꯪꯂꯤꯕ ꯆꯥꯡ ꯑꯁꯤ ꯆꯥꯗ 79.91 ꯌꯧꯕ ꯉꯝꯂꯦ꯫ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯅꯤꯡꯊꯤꯅ ꯁ꯭ꯇꯗꯤꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯇꯥꯔꯒꯦꯠ ꯌꯧꯕ ꯉꯝꯂꯕꯗꯤ ꯏꯁꯤꯡ ꯐꯪꯅꯕ ꯃꯇꯝ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯡꯃꯗ ꯄꯨꯡꯁꯤꯡ ꯀ꯭ꯔꯣꯔ 5.5 ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯠꯇꯅ ꯊꯛꯅꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯕꯅ ꯗꯥꯏꯔꯤꯌꯥꯒꯨꯝꯕ ꯂꯥꯏꯅꯥꯅ ꯁꯤꯍꯟꯕꯗꯒꯤ ꯃꯤꯑꯣꯏ ꯂꯥꯈ 4 ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯒꯣꯜꯗ ꯃꯥꯔꯀꯔꯤ ꯑꯦꯋꯥꯔꯗ ꯐꯣꯔ ꯄꯤꯁ ꯑꯦꯟड ꯁꯁꯇꯦꯅꯦꯕꯤꯂꯤꯇꯤ ꯗꯂꯥꯏ ꯂꯥꯃꯥꯅ ꯐꯪꯈ꯭ꯔꯦ꯫ ꯒ꯭ꯂꯣꯕꯦꯜ ꯒꯚꯔꯅꯦꯟꯁ ꯊꯤꯡ ꯇꯦꯡ ꯑꯃ ꯑꯣꯏꯔꯤꯕ ꯒꯣꯜꯗ ꯃꯥꯔꯀꯔꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯤꯕ ꯄꯤꯁ ꯑꯦꯟड ꯁꯁꯇꯦꯅꯦꯕꯤꯂꯤꯇꯤꯒꯤ ꯃꯅꯥ ꯑꯗꯨ ꯈꯨꯝꯖꯥ ꯏꯪ 2015ꯒꯤ ꯑꯣꯏꯅ ꯍꯤꯁ ꯍꯣꯂꯤꯅꯦꯁ ꯇꯦꯟꯖꯤꯟ ꯌꯥꯁꯣꯠ 13ꯔꯛ ꯁꯨꯕ ꯗꯂꯥꯏ ꯂꯥꯃꯥꯗ ꯄꯤꯈ꯭ꯔꯦ꯫ ꯗꯂꯥꯏ ꯂꯥꯃꯥꯅ ꯄꯤꯁ ꯀꯦꯝꯄꯦꯟ ꯑꯃꯁꯨꯡ ꯁꯁꯇꯦꯅꯦꯕꯤꯂꯤꯇꯤꯒꯤ ꯀꯜꯆꯔꯕꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯅꯥ ꯑꯁꯤ ꯄꯤꯈꯤꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯎꯪꯈꯠꯅꯕ ꯑꯃꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯆꯦꯂꯦꯟꯖꯦꯁ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯄꯨꯟꯁꯤꯟꯕ ꯏꯪ ꯇꯞꯅ ꯂꯩꯕ ꯂꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯁꯥꯒꯣꯟꯅꯕ ꯑꯃꯁꯨꯡ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯈꯜꯕꯨ ꯂꯣꯏꯊꯣꯛꯄꯒꯤ ꯃꯍꯨꯠ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤ ꯁꯛꯇꯝ ꯑꯃ ꯂꯥꯛꯍꯟꯈꯤ ꯍꯥꯏꯈꯤ꯫ ꯕꯨꯙꯤꯁꯠꯀꯤ ꯐꯤꯂꯣꯁꯣꯐꯤꯗ ꯃꯔꯥ ꯆꯦꯠꯅ ꯇꯥꯈ꯭ꯔꯕ ꯗꯂꯥꯏ ꯂꯥꯃꯥꯅ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯍꯟꯕ ꯂꯣꯏꯅꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒ ꯃꯤꯑꯣꯏꯕꯒ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯑꯃ ꯆꯪꯏ ꯍꯥꯏꯈꯤ꯫ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁ ꯁꯤꯖꯤꯟꯅꯗꯨꯅ ꯇꯤꯕꯦꯠꯀꯤ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯀꯤ ꯂꯦꯞꯂꯤꯕ ꯗꯂꯥꯏ ꯂꯥꯃꯥꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯗꯣ ꯇꯦꯟꯗꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫